Pau, Maitai Tribe Union gi No SD No Vote campaign Thauram Imphalis ki Sajiwa Kungnang Makhongda Leiba Idol Teacher Training Academy da Pangthokre. Amadi Manipur gi afabagi dabak Delhi da muknaba ngamba luchingba mathautai haina RPR thawale gi National Secretary Mahesor Thongnawdan phongdokre. Kurumjari, ISTP Pau Miang Tabiri Basmutaram Nokchari, Hausi Pau Sandok Pijari. Sahia Masatagadaba No SD No Vote campaign gi Manungchana Maitai Tribe Union MMTU na Sinduna No SD No Vote ki campaign Thauram Imphalis ki Sajiwa Khongnang Makhongda Leiba Idol Teacher Training Academy ITTA da Pangthokre. Thauram aduda MMTU gi President Salam Gaurkishore, Ideal People Society gi President Kagokpam Kala amasung Thokchom Gopi Mohon ITTA gi Oza Singh Mahiroi Singh Maitai Tribe Union gi Thomi Singh Susaruk Yakhe Thaumaduga Mari Lenana MMTU gi Secretary Administration Mutum Churamani na Mitai na ST list that Chanduna Constitutional Safeguard Lainaba Honaba Natana Atopa Constitutional Safeguard Laigani Thazade Mitai na ST list that Salaudrabadi Tungda Maitai gi Laibak Kari Oigadabano Tambangam De MMTU na No SD No Vote campaign asi vote thadar haibanate lakadariba general election dagi hauduna mitegi constitutional safeguard oina SD list ta chalhognaba honabada thabak tawgadaba miyoi aduda vote piba chungani haiba campaign amani phongdokhe magna makhatana Northeast ki Mongoloid pumnamak SD list chankre adubu mitai furupti ngasi fawba SD list ta chanbangamdre miyamna vote piba matamda tungi khanba mitai kangadaba miyoi da vote piba mathau tai aikhoigi lengakloi singna soibadagi Manipur da asoiba awatpa kaya lerakpadagi miyam punna wakhal taminanaba thauramasi pangthokpani phongdokhe Last 2023 ki May 3rd gi tholokpa irang sigi matungda oiraiba Manipur gi phibam sidaida tangai phadana MP election mamangda khoina No SD No Vote campaign tawjakhibado adumaina lakadoba general election mamangda miyamda paksanna khara matam khara hen sangna lawraga No SD No Vote ki campaign si tawba akhoi haujakhre No SD harga No Vote hairaga vote thingbagumba adungbai wafam nachade akhoi vote ti Indian Constitution da India gi citizen nama oina madu gi adel franchise to akhoi madu tawbam thoi tawbadabu leiriba Manipur gi situation sidaida North East ki apunbagi oina yengakpa matamda akhoi Mongoloid punamakna North East ki punamakna Assam yauna ST gi list loina chankhrakanda ST gi state loina oikhrakanda maitai khaktang ST oidaba general category da leiba oina leihoragadi akhoi se isolate oihorani aduna akhoi tangai phadana No SD No Vote haibase masi campaign tawraga intending candidate or natraga hana lepkhibo oiraga su hoji karibo oiraga su political party singna maitaina schedule tribe ki list ta channanaba madugi restore tawnanaba masina issue ma oiraga miyamda campaign tawba miyamde awareness tawbase masi tawraktaba party madugumba tawraktaba MLA natraga maduma candidate singdo independent oina lepo oiraga su maduda vote thada biganu haibani akhoi campaign si yam sengna Manipur gi afabagi damak Delhi da muknaba ngamba luchingba mathautai haijaduna leiraga thabakta amata ontoktana leiribasi akhoi gi mangjabani haina RPR thawale gi National Secretary Mahesor Thongnawjamna phongdokre wafamasi Turning Development Club TDC mayang langjingna sinduna club asi ground da chatharakiba 9 aside open football tournament loishinbagi thoramda phongdokhibani Mark Makatara duna serasida palamba ruling amadi opposition oiriba singna assembly mifamda amata oina khuyek pinaduna takshin khiba wafam kaya ngasi fawba thabakta ontoktana lakle kuki khulai paiba singa leinariba su lothoknaba amadi SD listagi all kuki tribe haiba wafam sanadana ba punna takshin khe adumakpu madugi matangda leptuna Delhi gi luchingba singa thengnaba ngamdabana ngasi fawba thabakta ontoktana leiriba asidadi takshin khibagi wahantok leite Lengak semgadra semloidra haina charang naringai cherakasida mikok thibagi thabak chatharagani haibagi wafam lakle masida NRC 1951 chana handana census tawkhiba tarabadi chahi asigi matungda naron da changlakhiba yamlaba illegal immigrants sing asi legal ohengadoribra Manipur na ngasi kham thengna wariba asi loishinnaba achangba mihusing thambagi tangai fataba leire haike सरकार
सेमगद्रा सेमोइद्रा हाइबगी चरांग नमसिदे हेन अखोइना वी हैव टू फोकस कदाइ तौगदमनो अखोइ सेंसस तौदोरे हारे एनआरसी 1951 तौदना सेंसस तौथोखिबा तारगदी इलीगल म्याम से लीगल ओइरोइद्रो म्याम रूलिंग गा ओपोजिशन गा पुल्लगा सस्पेंशन ऑपरेशन सु लौथोना थागतखिगो म्याम अदो सोमदगी लौथोपिरक्रम ताइबिरोने लौथोकते को सेम असेंबली दा रूलिंग ओपोजिशन याव यूनानिमसली थाग्रिनेबा अदुबु लौथोकते all cookie tribes लौथोकरा हाइबे लौथोरते that means अखोई मणिपुरी context दा लेजरगसु मपानगी लेरिबा सिंगसे अखोइना तौखाइनबा ngambam मथौ ताब्रान खले सेंगना हाइबदा 1951 दा base year oiraga NRC update tawduna Manipur gi census tawgadabani haina lup tara marina punsinduna semba joint committee opposing delimitation exercise in Manipur gi convener su oiriba IPSA gi president M Paumuising the phone to crate Kaisam Patalai by IPSA office the Pangtopa Paumuising unaba aduda mark namakata raduna Manipur da English ngani kuntareta tawgadoriba census delimitation gi matangda IPSA na sinduna demographic imbalance in Manipur haibasida academic discourse ama su pangto crate Manipur ki housing oiriba Pm-Istv joint committee na revenue generation index India ki census directorate amadi home ministry da copy thaduna Manipur da census tawdanaba haijaduna lakle Laingak na census ki base year asi 1961 oigani hairiba si joint committee na yabang amloi Manipur na India da tinkraba matung 1951 da entry and exit kakkibaga iroinana Assam Tripura amadi Manipur da matam adu da pangtokhiba NRC adu update tawduna lamdam sida nauna sangshilakliba immigrants sing khangdoklaba matung da census pangtogadabani English ngani amagi census ta mau maram paumata amadi purulgi subdivision ahum asi kakkibada valley da shit ahum mangkibani English ngani taramathogi census ta kakkiba singi estimate population sing adumak hapsilakpana valley da sit taret panglakpagi phibamasi lakpani Kashmir amadi Assam da leibaki irang lei haiduna census yaitokibagum aikhoigi su leibaki irang leibana census asi yaitokadabani kariguma census asi namduna tawkiba tarabadi lamdam asi chauna mangjab oigani haike aikoi sarkar na 1961 da base year oini aibse aikoi yaroi aikoi gidi 1951 da accident entry kakkibaga iroina na aikoi na march taw matam da kakkibaga iroina na aikoi NRC aiba posi pangthokki India government gi ona lakpada Assam Manipur Tripura haribase NRC je pangthokki aduna NRC du aikoi update tawraba matungda hojiki tangdu leita ba si poraba adu loina aikoi NRC da base year oiraga aikoi gi immigrants sing asi khandokhraba matung doiduda aikoi gi oiba census se pangthokpiu natragadi 201 gi census ta subdivision mapan da irang thokki adubu irang sing adudagi yam kanna mayam je case amadi kanna hona jarakpana maram oiduna July gi tarik 13 204 da moina masi subdivision ahum amadi mau maram ne paumata ne purul ne haribasi kakre adu atai sile hobudo tampak tagi sit ahum mangi sila hum mangbasina maram oiduna aikoi case 2020 da muk tawnen tropodagi adudagi case chatharaga sum lakibodo adu tawna 2011 da hanai kakkiba pot ado estimate population da mo hapjalaki matamduradi sit taret mangaki sit hana ahum mangbadagi taret mangaki people sing asi loinamak akoi yawbirakanda Assam da leigiba adumain tawdana Kashmir yaithokki Assam yaithokkibodo karigino hariba issue sing asigi agitation aduna maram oiduna leibak irang lei haidana maduri yaithokibani aduna maram oiduna aikoisu aikoi community sing se kannanaba iramdam se kannabui damakta NRC haibase punna akoi update tawdri bawbadi aikoi miyam gi oiba issue sina maram oina popular census se tawhalloisi haibase sigi matang se thamjege tawbani Paumuisinga unaba aduda saruk yakiba tongan walup tara marina punsinduna semba civil societies of Kanglei Paki convener Santana Hakpamna census asi NRC update tawraba matung tawgadabani NRC update tawdana census tawkrabadi lamdam asida achoba mangjab oigani anoba lenga kama semlabasu hauzik leiriba Manipur gi phiba masida English ngani kuntareta pangthokani haina tawriba census asi kaya yamna mai pakna tawba ngamgadabano haibasi achoba wahang oire census natraga delimitation tawba hauzik matam natte census asi miyamna thingaudrabadi lamdam asigi achoba mangjaba ama oigani haiki ngak semni na honari se matam da palakwa lakadaba chief minister hai tare mana hoji leiba Manipur gi phibam adi buffer zone leibagi mongda mayamna phanam leite haragasu changba yadaba gi si mongda 2026 27 census se kya mai pakna tongam deino hai poche
सिगी पोची अखोइदा याम डाउटफुल होय हाय तारे अखोइ लुप ट्रा मरी देखो अदुना सेंसस सी तौद्रिङैदा अखोइ एनआरसी से अपडेट तौबा पामे हायसिमा असेंग मनेबा अदुबु एनआरसी अपडेट तौबा मतमदसु 1961 जे अखोइ यारोय 1951 दai तौगदमने हायबनी ममांगी चीफ मिनिस्टर ना 1990 दा 90 की मतुंगदा तौगिबा विलेज रजिस्ट्री मैमदो मधु रिव्यू तौबम चंगी लैंड रिसोर्स डिपार्टमेंट का हिल एरिया कमिटी का मरक्ता लेबा कॉन्फ्लिक्ट अमसु लेरी सी मैम लोइनी येंगाकांदा डिलिमिटेशन एक्सरसाइज नत्रगा सेंसस तौबसे अखोइ हुजिक मसी टाइमिंग नतेबा इवन एनआरसी तौरबाउदा एनआरसी से अपडेट तौसेना हायबसे तौनबो होनबो बाउदा अखोइ हुजिक लेबा बफर की मओंग गवर्नमेंट जी मनुंगदा बफर लेबा बफर ले हायबदी कुकी की मीदुना इम्फाल लागा थबक तौदे ट्राइबल मैम से कम्युनिटी मैम से मिक्स तौर लेबा नतेबा अदुना हयेंग सेंसस से तौ मतमदा बायस ओइगिद्रा हायबा पोची अखोइदा याम चाउना चिंगनै हाय तारे अदुना मणिपुर मियाम दा अखोइना थमनिंगी से कइनो हायकांदा सेंसस की पोचिददी अखोइ मियाम सिना हुपना ओपोज तौमिनबगी तंगाइ फदबम लई सेंसस से ओपोज तौहौदबा तारगदी हजिक लेरिबा फिबम सिदा लेंगाक्सी लायेना खनबिरो ला मतुंगदा मी अमना चीफ मिनिस्टर ओइरेना खनबिरो मधुगी मतुंगदा तौरकदबा सेंसस तु पालिबा चीफ मिनिस्टर दुबु असोमदा चुचानपुरदा कांगपोकबिदा चंगबा याबसु नते गवर्नमेंट की क्वाइदे मकोक्तुना चंगबा ngamgadawsu nate adugi phibam duda इलेक्ट्रॉनिक सेंसस तौरकदा अखोइ कयामुक थाजबा यागदगे हाइसे याम थिंग क्वेश्चनेबल ओएबा अदुना सेंसस से मणिपुर इरांग लोइद्रिबाव अखोइ यैथोको पामी अदुगा सेंसस यैथोबा मतुंगदा अखोइ ये एनआरसी अपडेट तौबा तौद्रिङैदा तौदबगी वाफम जेसु खितंग मताइदा थमकांदा विलेज डायरेक्टरी मैम से रिव्यू लोइना तौबा म चंगी कांग्रेस पार्टी ना सेमलंबा एक कांग्रेस पार्टी ना थोलंबा ममिंग खुदिंगमक ऑनथोकपद नतना जाति की मपानी हाइनरिबा महात्मा गांधी ममिंग यावी हाइदना एमजी नरेगाबु बीबी ग्राम हाइना ममिंग ऑनथोकपा सी मिचंग मिखाई नाइबा बीबी ग्राम एकनी मिचंग मिखाई नाइबा बीजेपी पार्टी नि हाइना एमपीसीसी की प्रेसिडेंट एमएलए के मेगाचंद्रन हाइक्रे वफमसी एमजी नरेगाना लाइरबा खुंगंगी वफमसिंगदा निमित चामनीदगी तादना थबक सुबगी हक पिबिरंबा अदुबु बीजेपी की यूनियन गवर्नमेंट बीबी ग्राम हाइना ममिंग ओंथोक्तुना लाइरबा मियामगी हक मतपा यारोय हाइदुना ngasi एमजी नरेगा बचाओ संग्राम रेस्टोर एमजी नरेगा रेस्टोर डिग्निटी रेस्टोर राइट्स हाइदुना ओइनाम केंद्रगी कैनौदा पांगथोकिबा थोरमदा हाइखिबनी ओइनाम ब्लॉक कांग्रेस कमिटी न सिंदुना कैनौदा लेबा ओइनाम एसीगी हानगी एमएलए लाइश्रम राधा किशोर की युमदा पांगथोकिबा थोरम मदुदा ओइनाम एसीगी हानगी एमएलए लाइश्रम राधा किशोर यूथ कांग्रेस की प्रेसिडेंट डब्ल्यू आनंद अमदी एमपीसीसी की थौपुबा सिंगसु सरुक याखे प्रेसिडेंट के मेगाचंद्रना मखा तारदुना भारत पुंबदा चप मानबा एक अमना चलाइदुना लेरबा मियामदा साउना काना हलिबा एमजी नरेगाबु राजनीति अमदी धर्म की खुदोंग चाब लौदुना बीबी ग्राम हाइना ओंथोक्लिबा असि कांग्रेस पार्टी खक्त नतना भारत लैरिबा मियामना यानिंगदे बीबी ग्रामना खुंगंगी मफम सिंग साउखतपगी महुत्ता का हेना लाइरबदा अवाब पीबा याबा अमा ओइरकनी बीजेपी की गवर्नमेंट असिना हौखिबा चही कयादगी स्कीम अमदी प्रोजेक्ट कयाबु ममिंग ओंथोक्तुना लाकली हाइनासु मखा ताखे हाना एमजी नरेगा असिदा संदर्भी बिसिदी आधा था प्रबंध जम्मू कश्मीर दा चटपा ग्राम पंचायत चटपदुसु साउथ की तमिलनाडु दा चटपसु मणिपुर की मफम सिदा चटपसु चटमाने हौजिकती ग्राम पंचायत अमदा वालहलकपसु याय अदुना करिगुंबा बीजेपी दा वोट पीद्रेगा हाइरगदी विलेज दु हाइरिबा मनेरेगा की थबकसी चांग हनबा याय हौजिक अनौबा महुत सिलैबा एक सिददी हाइरिबा वाक डिमांड तौरबसु थबकसी पीद्रबा देन अदुदी पोर्ट चटपा हक्सी यारोय सिने कोइनो मसिदिसि एकोइनो प्रोटेस्ट तौइ हानेगी एक से तुम चलहलु मिपुम खुदिमकी हक लेबा एक से चलहलु अदुगा एकोइ खुदिमकी हक पीदबा गवर्नमेंट दा तौनिंगबता तौबा याबा हक्सी ओइना चलहनबा पामदि एमपीसीसी ग्रीवांस सेल की चेयरमैन सु ओइरिबा ओइनाम एसी की हानेगी एमएलए लाइश्रम राधा किशोर मखाताना हाइखिबदा खुंगंगी मफम सिंह चौखतना इंडिया चौखतप यारोय मणिपुर यावदना इंडिया ओइबा यादबगुम इंडिया के मफम खुदिमक्ता लेरिबा ग्राम पंचायत छिनबा थुंगना कानब पीरिबा एमजी नरेगाबु मुथतनबा होटनरिबासी मिपुम खुदिमक्ता यादे हाइबा अमा खंगनबा मतम ओइरे लाइरबना मसिंग यामना लेबा इंडिया दा मरु ओइना मणिपुर दा एमजी नरेगाना चाउना कानब पीदुना ngasi फावबा सांगलब चही कया असि लाक्लिबने मरमदुना एमजी नरेगाबु बीवी ग्राम हाइना ममिंग ओंथोक्लिबा असि होंगदोकपा यारोय हाइदुना मिपुम खुदिमक खोलाव लाउमिनसी हाइन मखा ताखे भारत हारिबा अदुगुंबा लारबा लेबा खुंगंग यामबा चिंग यामबा
ꯆꯥꯎꯈꯠꯇ꯭ꯔꯤꯕꯅ ꯌꯥꯝꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕꯅ ꯌꯥꯝꯕ ꯁꯦꯠꯄ ꯆꯥꯕ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕ ꯖꯣꯕ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤꯗꯃꯛꯇ ꯚꯥꯔꯠꯀꯤ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯄꯟꯆꯥꯌꯠꯀꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯐꯦꯃꯤꯂꯤ ꯊꯕꯛ ꯄꯤꯕ ꯁ꯭ꯀꯤꯝꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯏꯕ ꯁꯥꯁꯣꯟ ꯇꯧꯔꯤꯕ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯀꯥꯡꯕꯨꯁꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯇꯨꯝꯗ ꯆꯥꯗꯕ ꯃꯈꯩ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯕꯅꯤ ꯑꯒꯦꯟꯁ ꯆꯠꯀꯗꯕꯅꯦꯕ ꯃꯁꯤ ꯑꯣꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯟꯆꯥꯌꯠꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯅꯍꯥꯁꯤꯡꯗ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯄꯩꯁꯥ ꯄꯤꯔꯛꯀ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕ ꯖꯣꯕ ꯀꯥꯔꯗ ꯅꯠꯇꯕ ꯄꯩꯁꯥ ꯀꯅꯥꯕꯨ ꯂꯥꯛꯏꯒꯦꯕ ꯌꯨꯝꯊꯪꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯥꯔꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯟꯈꯤꯗꯨꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯦꯂꯤꯃꯤꯇꯦꯁꯟ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ JFDꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯔꯦꯠꯈꯨꯜ ꯇꯥꯎꯔꯣꯏꯅꯥꯏ ꯁꯅꯥ ꯄꯥꯈꯪꯕ ꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯁꯦꯛꯇꯥ ꯏꯔꯩꯃ ꯏꯃꯥ ꯁꯪꯂꯦꯟꯗ ꯆꯠꯊꯈꯤꯕ ꯀꯦꯝꯄꯦꯟꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ 1951ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯤꯀꯣꯛ ꯊꯤꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯤꯀꯣꯛ ꯊꯤꯕꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯀꯣꯛ ꯊꯤꯕꯗ ꯅꯤꯌꯣꯝ ꯂꯥꯟꯅ ꯊꯤꯈꯤꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯍꯥꯏꯖꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯑꯃ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯈꯤꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯄꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯗꯤ ꯃꯤꯀꯣꯛ ꯊꯤꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯤꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃꯅꯤ ꯂꯣꯏꯅꯅ ꯏꯪ 2001ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯅꯤꯌꯣꯝ ꯀꯥꯏꯅ ꯃꯤꯀꯣꯛ ꯊꯤꯈꯤꯕꯅ ꯆꯤꯡꯒꯤ ꯃꯐꯝ ꯈꯔꯗ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯊꯦꯡꯅꯈꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗꯁꯨ ꯀꯥ ꯍꯦꯟꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄ ꯊꯦꯡꯅꯈꯤ ꯃꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯟꯁꯁ ꯇꯧꯔꯕꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯐꯝ ꯑꯃꯗ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯊꯣꯛꯂꯕꯗꯤ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯁꯁ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯐꯤꯚꯝ ꯑꯁꯤꯗ ꯌꯩꯊꯣꯛꯐꯝ ꯊꯣꯛꯏ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ 2001ꯗ ꯃꯤꯀꯣꯛ ꯊꯤꯕ ꯃꯇꯝꯗ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯤꯁꯤ ꯍꯦꯟꯒꯠꯐꯝ ꯊꯣꯛꯄ ꯍꯦꯟꯒꯠꯄꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯤ ꯍꯦꯟꯒꯠꯈꯤꯕ ꯖꯒꯥ ꯈꯔ ꯊꯦꯡꯅꯩꯑꯕ ꯆꯤꯡꯒꯤ ꯖꯒꯥꯗꯅꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯖꯒꯥꯗꯤ ꯃꯤ ꯍꯦꯟꯒꯠꯐꯝ ꯊꯣꯛꯄꯗꯒꯤ ꯍꯟꯊꯕ ꯑꯣꯏꯅ ꯊꯦꯡꯅꯩꯑꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯇꯝꯗꯨꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯈꯣꯏꯒꯤ ꯊꯤꯒꯠꯄ ꯏꯕ ꯈꯣꯠꯄ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯛꯄ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯗꯨꯅ ꯆꯤꯡꯒꯤ ꯖꯒꯥꯗ ꯃꯈꯜ ꯑꯅꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯅꯥꯒꯥꯅ ꯇꯥꯕ ꯑꯦꯔꯤꯌꯥꯗꯁꯨ ꯃꯤ ꯍꯦꯟꯒꯠꯂꯝꯃꯤ ꯑꯗꯨꯒ ꯀꯨꯀꯤꯅ ꯇꯥꯕ ꯖꯒꯥꯗꯁꯨ ꯃꯤ ꯍꯦꯟꯒꯠꯂꯝꯃꯦꯕ ꯅꯥꯒꯥꯅ ꯇꯥꯕ ꯃꯐꯝꯗ ꯍꯦꯟꯒꯠꯂꯝꯕ ꯃꯤ ꯃꯁꯤꯡꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯍꯦꯟꯒꯠꯂꯝꯕ ꯃꯤ ꯑꯣꯏꯅꯗꯤ ꯍꯦꯟꯒꯠꯂꯝꯗꯕ ꯆꯦꯗ ꯑꯣꯏꯅ ꯍꯦꯟꯒꯠꯂꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯍꯦꯟꯒꯠꯂꯝꯃꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯤ ꯍꯦꯟꯒꯠꯂꯝꯕꯗꯨꯗꯤ ꯆꯦ ꯈꯛꯇ ꯅꯠꯇꯅ ꯑꯁꯦꯡꯕ ꯃꯤ ꯃꯁꯥꯅ ꯄꯣꯛꯆꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯨꯡꯉꯒ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯆꯥꯡꯆꯠꯇꯣ ꯑꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯨꯀꯤꯗ ꯂꯩꯔꯝꯕ ꯖꯒꯥꯗꯣ ꯀꯨꯀꯤꯒꯤ ꯖꯒꯥ ꯈꯔꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯃꯐꯝ ꯑꯅꯤꯈꯛꯇꯪ ꯍꯥꯏꯖꯒꯦ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯖꯒꯥꯗ ꯁꯥꯏꯇꯨ ꯒꯐꯥꯖꯣꯜ ꯀꯧꯕ ꯑꯃ ꯑꯗꯨꯒ ꯆꯥꯟꯗꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯆꯛꯄꯤ ꯀꯥꯔꯣꯡ ꯖꯒꯥ ꯑꯃ ꯃꯣꯔꯦꯒꯤ ꯖꯒꯥ ꯑꯃ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅꯅꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯗ ꯑꯉꯥꯡ ꯑꯃꯈꯛꯇꯅꯤꯀꯣ ꯐꯩꯕꯣꯛꯀ ꯌꯥꯎꯗꯅ ꯑꯅꯤꯒꯨꯝꯕ ꯁꯨꯕ ꯅꯠꯇꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ 12-18-12ꯒꯤ ꯆꯥꯡ ꯄꯣꯛꯂꯦꯕ ꯆꯍꯤ ꯑꯃꯗ BJPꯒꯤ MLA ꯑꯣꯏꯔꯝꯕꯗꯒꯤ ꯇꯣꯛꯇꯨꯅ ꯑꯅꯧꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯅ ꯃꯥꯏ ꯄꯥꯛꯂꯝꯂꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯁꯣꯏꯕꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Wafumasi well wisher of S. Subhasandra 21 Nauria Pakhang Lakpa A. Sina Sinduna Anobu Chahi English Ngani Kuntarukna Lakpada ex MLA Bu Harau Tayamna Opagi Thorom Ama Ningomum de Leba ex MLA Yum the Pangtukpa Thorom the Haikibani ex MLA Namaka Taraduna Mahakna Chahi Ohumakai MLA Oiringaida Chief Minister Oiramba Birenga Loina Rakpada Mahakna Torokpa Tabak Thorom Singh Aduda Manipur Kaiba Yaba Tabak Kaya Torokpadagi Center Gi Luchingba Singh Unaduna Biren Sindokna Bakayarak Hajarabasu Tabi MLA dagi resign tawduna anoba lengak ama semna bahona khibani Birena Chief Minister oiringai da ngami haibagi matagum letpau hauki vote kana bahona bada naga singna hana kaduna leiramba technopol da mapal dagi sangsilakpa mitop mayam ama voter ohen khiba Manipur miyamna loina khangnaraba wafamni hana leiramba BJP na luchingba lengak aduda yauriba control tawdaba yaroi minus the thaba yaroi haibagi rule leitabana athingba pibadi ngamde adubu engineer na holiba senfam adu aranba tahanduna minus ta thabak suragadi quality control tawdaba yaroi quality control tawdabada lalibasi contractor adu khakki maral oibata natana thabak adubu yengsilaba engineer gisu maralei haina logani contractor amatana department ta laktuna wasat wanum tawbiganu open tender da adumak saruk yabiu file chatnaba wanom bagi mathau tadi chumna loina chalhangani haina makhata khe
ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯕ ꯑꯌꯥꯝꯕꯁꯦ ꯏ ꯇꯦꯟꯗꯔꯒꯤ ꯁꯤꯗ ꯑꯞꯗꯦꯠ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯅ ꯑꯩꯅ ꯐꯤꯜ ꯇꯧꯖꯩ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯟꯁꯤꯇꯥꯏꯖ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯄꯤꯕ ꯑꯃ ꯆꯪꯉꯤ ꯅꯦꯛꯁ 5 years ꯐꯥꯎꯇꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯦ ꯁꯤꯄꯤꯗꯕꯜ ꯃꯦꯅꯨꯑꯦꯜꯒꯤ ꯅꯣꯝ ꯆꯠꯅꯔꯛꯄ ꯃꯇꯝꯗ ꯁꯤꯄꯤꯗꯕꯜꯒꯤ ꯕꯤꯜꯗꯤꯡ ꯗꯣꯀꯨꯃꯦꯟ SBD ꯀꯩꯀꯥꯒꯤ ꯅꯣꯝ ꯆꯠꯅꯔꯛꯄ ꯃꯇꯝꯗ एलिजिबल होइनबा चही मंगा बोके ए रिलैक्स तो जगी के खले बिल से थागलक मनंदा इंजीनियर मरतगी सुम चन्ना बिल लेबे लंदबे पैसा भी देना बिल थागत भी तब फाइल फाबर जिमा अको इंजीनियर मर तो बिगनु अदो कई गुमा तो बोले साथी अई मतलब डायरेक्ट कंप्लेंट ना पियो अई मदुदा अई ने याम स्ट्रिक्ट होइना एक्शन लौजगनी Manipur lengaki employees singna thengnariba khudongchadaba singi matangda panba memorandum ama Manipur ki governor da pislam le haina All India State Government Employees Confederation ki president Maishnam Jaykumar na Manipur press club da pangthokpa pawgi mifam da haikre Jaykumar na makha taraduna memorandum aduda India lengaki employee gum Manipur lengaki employee singi DA hengatpa NPS ki mahutta hana chanaramba all pension scheme chanahanba promotion placement piba yaraba matik saba college oja singi promotion placement athubada piba NEP 2020 lamda masida mapung phana chanahanba ngamnabagi dama secondary gi thak fawbada leiba school singi awatpa oja sing athubada happa amadi social welfare gi ICDS project sing district ki thakta paikhatpagi mahutta constituency singi oina paikhat piba haina panba wafam sing yauri haike मरम होइदुना अखोई एम्प्लॉई सिंगसिना अयें पेंशन फंगकपा मतम हाइदि रिटायर तौरप कांदा प्रॉब्लम मयाम फेस तौबा हाइदि मंगोंदा अखोई ऑल पेंशन स्कीम दो सनबो ओरगदि माई फंगफम थोकपा अखोई मा हिंगनबगी लंबी खरा मदु पीबीबा हाइतारे अदुगा एनपीएस हाइदि कयुंबा खरंगन्ना का रिटायर तौबो ओरगदि मदुगी मंगोंदा बेनिफिट्स अमता लेतब एनपीएस तौबिगनो all pension scheme se to biu haibagi tabi ma leire matamada sahi ni phu mari maga suradi sahi loyaga sibagi mong da leiner me uji ji sahi umdra mari phu simaina ai di sahi sa ma phu sibo so yan leisale aduna masing bai tanja sida sahi umpu da retirement oi ba ai se sahi college amsung doctor sing natana atai di loina sahi umpu da leiri hajari ba aduna sahi umpu ni thoi ai sahi ani kaptang or bawda madu Hapsen biu haibagi madu bagi wafam si koina government da thamjebani Protecting our market in a sustainable economy haiba theme da Manipur Consortium of Potato and Onion Freight and Trader gi chahi gi oiba wholesaler amadi retailer meet Manipur Press Club ta pangthokre thora maduda CFNP digi director K Bono MSC POF gi president M Deepak Consumer Club ki president M Fulchan na chingbana saruk yakhe thora maduda saruk yaraduna transport director K Dainana lamdam asigi miyamna awa ana tarakpa matamda achoba thodang lawduna lakliba consortium asigi wholesaler amadi retailer singi oiba meet pangthokpa si yamna fei haiba consortium gi damak transport department ki maikai dagi paikat pa yaba thabak paikat kani mana makha taraduna lamdam asida gari macha amadi achoba gi masing hengalakliba sing asigi damak laingakna matik saba parking semgalakli maragasida niyom kaina parking toksinba yaroklabadi makoi gi mathakta ain gi oiba matik saba dandi pigani haike Akoigi nasigi theme protecting our market in a sustainable economy needs a much more bigger discussion, deliberation, input, suggestion. See, mong dekoi na pamzari se now because of our difficult terrain. Manipur di Europakan the ports se no mamanwang khatleba. It is not just for onion potato, it is for all items which is reaching Manipur. Adu sida sokoi kamaina cost minimize tausige. What is the role of the private sector? What is the role of the government? How can we facilitate each other so that the common people doesn't suffer? I will say, and the society at large doesn't suffer. I will say, I think we need like a bigger deliberation, and today's meeting is one such deliberation. Transport department ki side teki di whatever role we can extend, because in terms of coordinating with the railway or air cargo or even with the road sector, we are ready to support, extend our maximum. That is our duty. MSF na sangchinduna lakpa aikoi me ka drug thadoklasi haiba a drug use prevention campaign asigi makhada ngasi Kaisamthong High School da poster stickers campaign haudokre haudokpasida MSF Malaysian president Hizam Roshan drug affairs secretary Salam Fernandez Maitei amadi school asigi headmistress Salam Sunita mathang chitna sarukya ke Manipur da makhal kaya gi me ka drug ki polam sing yamna phangba lamdam ama
oirakpadagi tungi yumbi oirakadoriba naharol singna mekaba drug sejinaduna punsi mangakpa yabagi akiba leire amadi laikai laikai da mekaba posak sing phongna amadi lona yoliba asi yokhatpagi mahutta thingbagi matam oire laikai laikai gi mekaba drug thingnaba matam amada semkiba ima singi lub nisaban asi mapung phana amadi mapangal kalhanba mathau tare haidi Mekaba polam yoliba sing asibu laita lairagi minungsida kangkhatuna asumak thamlagadi khunai asigi naha sing drug pijaba oina thokani naha sing ngasi Manipur da phangliba mekaba polam sing asi naha singi khayata tagadoribani aduna masi lengak nasu akanba mieng changba ude masina maram oiraga khunai asibu muthatnaba naha singbu drug namfuda pijabani haina MSF na logani hairi Manipur da municipality na implement by unified building by law haiba ama lairiba sida kanagumba amana building ama sage hairabadi municipality dagi ayaba lawdaba yade amadi masi ayaba lawnaba hotnabada architectural drawing kaya ama changi haina TAN Hills ki joint secretary ngangum utamna phongdo rakle Manipur Architect Forum MAF amadi Town Planning Department Manipur ga punna khusabnaraga architects singna climate change amadi environment protection gi matangda kari role loba yabage haibagi matangda khana nainabagi mifam amada wafam asi phonglokhibane Palace Compound Labor City Convention Center da pangthokiba thoramaduda TAN Hills ki joint secretary ngangom utam chief town planner Manipur and Benju retired IAS Dr. R.K. Nimai essay writing competition jury head Thokchom Budabir amadi Manipur Architects Forum President Gate Kumar Nepramna athoiba mithungna sing oiduna sarukya ke Thoramadugi manung channa wall architecture day ga mari lainana who is an architect haiba hiram da pangthokiba essay writing competition da makong matang takraba sing da su ikai khumnaba utuna kudol pot sing khushina ke amadi Manipur Architect Forum gi foundation mari lainana senior member singbu taramna okay director ngangum utamna makataraduna Manipur da architect tanadana Isam samba mystery singa tanaraga yum amadi building sariba asi khudong thiningai kaya ama yauri masidagi miyamna building by law gi matung ina thabak paikhatlabadi khudong thiba singdagi ngakthokpa ngamgani masida miyamna uba matamda architect ki mathau asi building adu masak fajahanba oina khak ui adubu madu khakta natte nongju nongsa earthquake na chingba lakpa matamda ngakthoknaba mafam matamga chanaba building sing design tawba ama changi aduga design tawriba pot singa building by law na yarabra haibadu amuk yengsinba ama changi haike loinana town planning na master planning ama semduna karamba mafamda karba tawu yagani amadi karamba mafamdana residential semi residential oiba ama changi haiba kupna yengsinga dawribani yum khaktang leigadaba jagada dukan factory industry na chingba sajiluragadi piriba niti niyomgi matung ina thugaifam thoi haikibaga loinana building ama saba matamda town planning gi zone su ngakadabani building by law su ngaktaba yadi haike ngasigi thoramasida Manipur da karamba building sagadagi haibagi matangda kupna khana nainagadaba technical session pangthokani Yum khaktang leigadaba jagaduda dukan sajaluragadi factory industry sajaluragadi madu building gi permission pibam thokte khangdadana saramaga su madu thugaibam thoi sugumba leiriba regulations mayamama climate change na piriba chaitheng imphal saba hengalakpa aduga flash flood yam toina tholakpa sigumba aduga earthquake ki zone 5 ta leibana maram oiraga Manipur da karamba building sagadage kari tawgadage haisi ngasigi workshop sidam kupna nainagadori Conservation of manuscripts and documents haiba sida numit nini sethagadaba National Interaction Program ama ngasidagi Manipur University Court Hall da Manipur University Vice Chancellor Professor and Lokendra Singna hogdokre Center for Indian Knowledge System Department of Anxiety History and Archaeology Manipur University got National Archives of India New Delhi Ministry of Culture Government of India Manipur University Central Museum INA War Museum cum Library Moirang amadi Department of Art and Culture Government of Manipur ga pullaga sinba National Interaction Program hogdokpagi thoramaduda Manipur University Vice Chancellor Professor and Lokendra Din School of Social Sciences MU Professor Mem Cha Loitongbam Deputy Director National Archives of India Ministry of Culture Government of India Nauribam Raju amadi Director and Head Center for Indian Knowledge System and Department of Ancient History and Archaeology MU Professor Oinam Ranjitna Saruk Yake
ngasidagi hauduna numinini sathagadoriba conservation of manuscripts and documents ke interaction program asi pangthokpagi matangda director and head Center for Indian Knowledge System and Department of Ancient History and Archaeology Thoramasigi organizing secretary MU Professor Oinam Ranjitna ipa ipuna nungda haktuna manuscript ta thambiram liba kaya asi yauna khangjillaga tungda hagolak liba mirolda ipa ipugi haurakpham aikhoige civilization culture khanganba loinana globalization asina hana leijariba manipurgi puya culture medicine layeng pathap kaya asida achauba safu ama piraktuna mangtharakliba asibu kalongna bagi pandamda pangthokpa seminar amani haike poigi hana gi traditional oiba postingsida yamna sauba influence ama impact ama lakpa hariba impact ase aikoigi oijariba aikoigi manipur gi lerijariba aikoi puya sing aikoigi culture sing aikoigi traditional medicine gi system do oiro thaina di puk suba gari gari lo sigo mayam si mangthar kadaba pudamak se aikoina amuktang di masi preserve toraga aikoigi hojiki society loina tungi miron gi dabakta aikoi thamoba haibasigi pandamda ngasigi seminar si pangthok sabadi Haji Pawgi Marathana Atena Brem Talokchari. Nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azabtamo Sige yumse next Pm-Istv na checksin na laksilaga thamkhrabani ne Dadarang se juhar habaga amta kidarbo asumna mayamna na machalbu ngapshan dugum masigi yumasibu asoyangan kokadabagi next Pm-Istv na ngapseli next Pm-Istv juhar habagi ngakokna na basembani German technology sina bana concrete ka tokna tinaba matamda kapamul amuk hena hengaladli next Pm-Istv strength is in the quick honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungna mayam taram nokchari makhataba pauda agroforestry apiculture amadi mushroom cultivation gi matangda nomagi oiba skill development program ama ngasi Bisnupur district ki farmer kyana saruk yaduna Bisnupur da pangthokre RKVY agroforestry 2025-26 ki makhada soil and water conservation division 1 and 2 forest department sinduna kyambaning sing sanglen Bisnupur da session ani thokna khaidoktuna pangthokhiba thoram aduda nodal officer RKVY forest department gaithalo Thaimei, DFO Bisnupur Forest Division Waikommirabai, Amadi DFO Soil and Water Conservation Division 1 and 2 M Wungrin Langsingna, Atheba Mitungna Singwani Saruk Yake. Thoramaduga Mai Lenana Chief Conservator of Forest Gaithaulu Gangmaina, Mahusagi Khal Kanbaga Loinana, Mahi Marong Manamasing Leptana Putokpa, Haibasi, Tangai Fadaba Ama Oirakle, Manipur Dadi, Hokibachahi Kayadagi, Ching Amadi Tamda, Ipaipu Singna Agroforestry, Tabakasi Leptana, Nasi Fava Pangtokuna Lakle, Agroforestry Toba Ashida Mahusagi Khal Kanbangamba Kaktanatana, Putokliba Mahi Marong Adubusu Pazana, Putokpangambaga Loinana, Farmers Singdasu, Makoigi Senmet Londa, Chaun Kanabapiba, Ngami Haike. It takes more than 20 years, 30 years, depending on the species. I find out paddy time in all the districts. Actually, I find farmers in plantation paddy time. Then it can be used for the consumption or for the sale. None ka district is banana plantation. Akogi forestry, akogi uthawa mapampasu banana time. And then let's come to Churachandpur and Faizol district. Ani suba session gi resource person oina agroforestry gi matangda RFOMD Abdul Khalik role of horticulture crops in agroforestry gi matangda KVK Bisnupur gi SMS horticulture Dr. P Biziana Wangangke beekeeping and the live demonstration associate professor Department of Agricultural Entomology PDDU IAS Dr. Kangjam Bumpy Amadi introduction on mushroom cultivation and live demonstration na SMS plant protection ICR KVK Churachandpur Dr. N Johnson na Wangangke
MPL Scheme 2023-24 gi Nari Sakti Haiba Team gi Makada Hanage Minister of State External Affairs and Education Dr. Rajkumar Ranjan na swing machine dian tokre. Ngasi kong munandebam lekay da laiba maki yum da pangtokpa at chamba thoram aduda miyoy kulom da hanba face ki oina fi tuna ba swing machine sing dian toke. Swing machine dian tokpa ki thoram aduda hanage Minister of State External Affairs and Education Dr. Rajkumar Ranjan, former MSME National Board member Robin Blackie, Imphal West Jilla Parishad ki chairperson Dr. Laishram Bobina, maru eba miyoy sing oina saruk yake. Thoram aduga mari lainana Dr. Ranjan na imungi kupnom dagi hauraga kunai amagi sadmit lon chawkhat na ba khona bada nupina chobo thodang longduna lakle nupi nupa khaidana manaba hak amadi manaba chakthungi wakhalol khaktana kunai ama chawkhat pangamgani mangna makha taraduna haukiba chahi khara asida Manipur gi tangdu leita daba phibamna thabak thoram singda khara panthaduna lakle adu matamgi matungina parliamentary constituencies mari Imphal East West Bishnupur amadi Thobal district ki oina self help group singa kusamnaduna lon chawkhat pa yaba thabak singi training piduna changadaba machak sing yenthokpagi thoram phase 9 na pangtholkani haike akhuna fajana sura lo hodara su akhoi gi lam sigi laina amadi lai bharat sarkar na RTI and RTI thaba kari gi thaba no de mass achauba function gumba program gumba si praja da yoroktraba project sing se madugi thigada thaba MP last ki pikraba asida RTI se no koi da thar ko da yang kai gi matak da thar madu khudna no hona gadra somdagi paisa langno hona gadra implement tawno hona gadra sigumba koi gi chakko thorang sida sar kachayit khoi na basa koi lamsi gi manung sida dum pai koi masen tawduna awa kaya amalai ado handakti sigi ahan bagi oina kun khak hana transport la khose masi sigi pin kunbiri ba mayam sida koi kushina jage do fadara sina biu Amona kai lai tabalam da mama ohelna ba khona matam da miyam na nungti gi sejinari ba polam sing mafam chana loishna ba eco network Manipur na lepalaitana honare hairo ki tongan mafam sing dagi khongwalak liba plastic ki polam sing Asok Traders na amu kg olaga sell piraga leiri ina khunba miyoi sing da su sell phangbagi nungai jaba asina set sengluba kaya adu kauthokle sejinaba loiraba polam sing asi value leiba pot ama oina onthoraklabani na langthok lamba hundok lamba adu haujikti haunaruba naidana tholaktuna maram oiraga tholakpana maram oiraga saithok lamba mosil lamba hantha hanbada mateng oiri aikoi khudingmakna sejinaba loiraba pot sing segregate mapung phana tawraga mafam chana thamse kana bahiramda sejinnasi haina eco network Manipur present sinthangamba laishramna phongdokli Asian Hospital and Research Institute amadi Association of Healthcare Provider India ga khusam naduna nomugi oiba free medical camp ama pangthokre Kwagatel da leiba hospital asida pangthokki ba lem lengbagi camp aduda mioi chama tara rom da general medicine general surgery ENT cardiology amadi dermatology gi khudong saba sing phangan ke Hospital asina lem lengbagi paikhatliba khongthang asibu layengba lakiba mioi singna thagatpa wafam kaya phongdokna ke Yengbire ngasi OPD ENT gi yengjarubani adubo ai nuai tabjing haidi khanau gi nuai tabgi yengbala pane adubo na ai sinus ki problem khazulai khanau gi dana tana adugi su yang khazana advice bibire Manipuri folk and traditional music ki matang da pangthokpa music workshop amanga solution kre Manipuri in Kolkata mik na sinduna pangthokpa music workshop adu Manipur ge saknai rabi kunung isai saisakpi thoksom lansana sanuna luchingki punna myoi humpurom saruk yaduna Kolkata ge nutritional fitness center da pangthokpa workshop adu da Manipur ge fajaraba kunung isai gi saihek saida amadi tongan ba matik mayai sing saruk yakiba singda khangan ki hairi Senior Citizen Society Kundrakwam ACG Anobo Chahigi Oiba Harau Tayamna Pudminabagi Thauram Pangai Kaitil da Laiba Ram School da Pangthokre Thauram aduda Social Welfare Director Oiramba S Sarat Kumar Sharma Society asigi President Khangembam Rajendro Retired Professor Sanasam Ingotom Bisu Sarukyake Thauram asiga mari lainana lemna layeng bagi kem amasu pangthoktuna miyo humudra mangarom da layeng ke lemna hidak langtak singsu fangan ke Mongkhang lambi modern club amadi veterinary dispensary akam pat ka kusam naduna club asigi akoi bada laiba hui amadi haudong sama subna mapan da hidak kapthokre hairi ngasi ayuk
Nonglekang Transport NTU Imphal Manipur gi office da union gi maru oiba miyoi sing gi oiba mifam ama pangthok tuna khana nainaraba matung warip kya lokre warip sing adudi union asigi manung channa leiriba business area operation route singda maru oina Irawat road MI road hairiba famasida atopa route singi gari sing diesel auto sing e-rickshaw e-auto na chingba gari singna mobile oina chattanaba khanglakle karigumba union asina koliba route singda changlakpada thorakpa afafatta masa masana pugadabani hairi union asigi task force nasu February amadagi Mailambida mobile chaliba gari sing check toba horagani hairi mausadagi niyom chubna chaliba gari singda mari leinaba department sing nasu cooperation pibinaba ngasigi mifam aduda khana nainaki hairi rusinda mi gap tawbidaba doping tawbidana bagi tamta koi ngasi mi phamna adu kumba kano to khana jai to maruina khoi gi chaliba hairang boi thong ningthemsa karong na chingba adagi akoi pisum na chingba elangbom lekai samthong area sida akoi gi sachariba gari singsigi hana mamangai dagi sangaba matam ke ningsingba thoktraba matam dagi akoi na sachadon laksariba wafam singsida sanction biraga akoi masi tawbidanaba haina nengi maikai dagi ayana Manipuri Sahitya Parishad Tripura gi sahi gi mana mathum lanthokre Bhagat Singh Yuva Awas Conference Hall pangthokiba thoramda miyoi 32 da ningsing mana lanthokhi maduda ningthau khongjam Chandra Hars ningsing mana RK Surendrajit Sijavidu ningsing mana Lehau Tembi ningsing mana and Dilip Kumar ningsing mana Lesang Them Gokul ningsing mana Kachilakpam Chandra Kumar ningsing mana Dr. Bhupendra ningsing mana Krishnam Babudan ningsing mana loinana Mayangbam Radhamohan ningsing mana lanthokhi mana lanthopagi thoramada chief guest oina Site Academy New Delhi Manipuri language ki convener Rajan Toijamba guest of honor oina MSPA president Dr. Furit Sabam Biramani amasung potharaba ONGC officer M Vivas Kanti saruk yakhe thoramadu MSPT ki president Langonjam Birmangolna Thoramapu Oike. Huralakpa gari macha ani Manipur police na Fagadle, Technopol district ki Machi police station ki manung chanba tuishendagi thas ki tang tara tareta Huralakpa Royal Enfield 650 registration number MN01AR8324 amadi registration number yaudaba Honda Activa ama Machi police ki kangbu amana Fagalakibani. Gari macha ani ase masak khangdaba singna tuition village ki fam amada khamduna thamlambani hairi. Security force na tongan ba mayai ka bagi polam sing Fagadle thas ki tang tara tareta security force na sanga yumpham nungfo mathak lekai dagi MD Riaz Khan chai kuntra mathoi gi yum dagi Del style cough syrup bottle tara humdoi berry fog cough syrup bottle kuntra humdoi nitrazepam tablet strip mapan amadi mobile phone ama Fagadle hairi hauji maroi pau amukhana pijari Mitai Maitai Drive Union ki No AST No Vote campaign thoram Imphal East ki sajiwa khongnang makhong da leiba Ideal Teacher Training Academy da pangthokre amadi Manipur gi afaba ki damak Delhi ga mukna bangamba luchingba mathok dai haina RPI Tawal ki National Secretary Maheswar Thongnawjam na phongthokre Hausi Pawgi wana DISTV na pijal paw matang solution jare miyang tabiri basing mom kahanna khurumjare